ngawrira koksina ngawrira wakhalsina mukhalira mitsina udira ai gyandar gyana ayoina targale thoibisana masado pangpada pakhana chemcha pictruna tumilayu haina ingitari Henry pictru da muna yenglaga ngarang accident thokibado nang natra pictru tapna nate aduri kana ngarang school dress set kibado alse udira medado ngasai de tumilai rambadagi hera ibungo karino da aibu kyam ahal oiragine sel paidabagi lairabana maram oirubai aise ahal yaman baniko Henry fukhogolaga anaba kanan ai masa khangri ai tumina sulai thoi police station da huzumak chatkani aibu mayam mamang da ikai bipi khunggoina ai gi punsida amukta thoktriba mongda pumnamakse ai nanda ungnari balaise karam balain aduri yare nangna tumna harika hekta chatkiba ngarang nangna gari na thumlaba mi sidi kamaina tawba Henry pictu da muna yenglaga hojikse thaine hanuba nubi pantharinge gi yukto natrabani yam chakholabani nasana gyani khara taba yar hojik tawba hojik adum phangnarabani ngangnari ngai tanja da Dr. Rangla ami kaino mi roina punsilaga leirise patient ge manakta mi amade hena lebiya de harga Henry do doctor du de changsilaga doctor anaba patient je karambana ohumsida doctor do ngakna kaino ni somna haibiri bisibo ngawrabro hipiba mi se anabani somna kanano anaba se nangne haidoribra Henry na wa ngange tawbaga picture na phathali phironion bani nupi angangi makha ta dringai Henry mami to kanna ushilaga please lepase soide lepase makha ta amukta ai mapanda thokragi ai se ai oiningai da amukta chachakragi ai makha ta nane thi humbaga pamjadri asi harigi Henry do chetkina batawi tasengna mahak makha ta na onsinaduna yetpa pamlamdi maram